Duradarshan na yamnamak ngalingay 19s ki adwaida TV da ngawjarambasingna khangani masigi nupi macha ase Ming Rasna Girl haina khangnai. Real Ming Taruni Sachdev kawi mana yamna sweet oina Rasna gi advertisement da haibani. I love you, Rasna. Adubu maga mafam amada satpada laibak thiba plane amada tonglure adudagi thokhi thokhaningdaba thodok amasung Rasna Girl natraga Taruni Sachdev yamna nganna malemdagi hanba takhi. Karamna oikibano thodok ado haibada 14 May 2012 ki wani Donier 22 model ki plane ama Mingna Agni Air kawi 18 passenger amadi crew member ahum galoidana Pokhara nahan ki Nepal ki plane ama crash oikiba adugi nakta leiba airport aduni Pokhara hariba airport Nepal masidagi Johnson airport ta chatpagi tamak ready da leiki 18 passenger aduge manungda Rasna Girl amadi magi mama yaurami Rasna Girl amadi mama bu thindokpa mayam airport yona laknaki 14 May adudamak nupi macha asigi party oirami mayam birthday gi gift ka mangon de piram ki aduga makhoi mafam amada birthday celebrate to bachatpani Chalam da mayamna nupi macha sibu yamna nungsina haiki yangna halau ko taruni mana so hairam ki halakani nong nini te giwani adubu khangde ko aikoi gi plane asina kai khrabati kamdauni haibududi pung mapan makhai adwaida plane gi inspection ama tawraba tungda plane asi paihan ki Johnson airport ki mai kai tamna plane okay ni nungai na pairammi plane manung da nok khena air hostess singna seba ka torakli Johnson airport yo pada only 25 minutes mukta changi plane Johnson airport ki mathak yaurakle airport asigi sathi bahaibu bu side ani da awang bu chingsang singlei aduna plane ama landing tawge torakpada yadaba ka thoklaba aduga hanna left na taga right lauraga natraga U-turn lauraga hanna pai khatpagi honaba se mafam asida danger oi maramdi plane name tharuaga pai khalakpada ching da khetpagi natraga thomjinbagi akibalai plane ase runway 06 ka align torga name tharaklage tarage torpa tanjata landing gear ado khanghodana thorok u yaramde technical problem wiki pilot na khudakte ATC da hairaki tabi atre will the problem lakre aduna hanna pairaga opposite lomdagi landing toraklage ATC na tanja sida haiki okay adum phanaba tawro ATC na khalli plane handuna paikhatlaga hanna tarak tori ni kaina adubu madu oiramte plane adu asum ngasai gi runway du da naksilaki audagi oirom da leiraga U-turn lauraga chatki ATC na karino hairam badum na tawdri se kari oire hangbagi matam kranang haudre plane ado awang bo oi thangba side ta lepli ba chingmai da thomjin ra kaiki mi sing karino tawkhri se khanduna rescue gi demak parap chensin nai asok apan lokthok tuna parap mana kuda laiba natraga alapada laiba hospital sing da puna ba lak nai plane adu da total crew member go na 21 ni tongkibado only mi taruka kingauki atai di siki Sikiba singi manungda Rasna Girl amadi magi mama su yaukhirammi masini laibak aise Hauren kari oini hojik kari oini minim ngai matung kari oini haibase myoiba khangde nupi macha aduna tonglamdai da hairam kibani aikoina tongliba plane asina kai khrabadi karam tawni halakani haibu khang mangambra amasung mana haibu mak thoki taruni na sikibada miyamna pena kide kapna ki chatlamdai dami punamakta mane Kwansilami amuk halarakloi matagum torami 9 standard phoba makaram le picner chipmen yamna toram kre film ki ada saktam langlam ki advertise ki toram ki even Malayalam amati Tamil movie de kasu kumlam ki crash adu ki investigation gi matung da real maram kanana su khanghan ki de will the problem lak khiba adu dagi pilot na paikhat na balak na bato success oi ki de plane adu stall position da lakhi haibati plane ase wagi oige da speed ta oi da ba maram asina paikhat ke lak narak pada paikhat pangam ki da ba mayam na hai nei karigumba plane adu landing gear adu ya khidra basu magna tarak pomong de salaga ngasai belly landing ta halam laba upna sitna jathalam laba adu arabadi mi adu am siram loi adubu pilot adu bram jangraba kaino natraga laibak ta tamkhi bado chen baya tabani na thok ki thodokla asumna Rasna Girl yamna nganna malem tak chatki so thanks for watching